ꯃꯇꯝ ꯑꯃꯗ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯂꯩꯆꯤꯜꯅ ꯄꯥꯟꯕ ꯑꯣꯏꯔꯤꯉꯩꯅꯤ꯫ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃꯁꯨꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ, ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯂꯩꯄꯥꯛꯂꯩ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯗ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ, ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯄꯦꯔꯨꯛ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯁꯩ ꯉꯪꯂꯒ ꯄꯨꯈ꯭ꯔꯤꯔꯣꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅꯃꯛ ꯈꯨꯟꯗ꯭ꯔꯕꯃꯛꯁꯨ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯥ ꯑꯃꯈꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ, "ꯑꯦ, ꯀꯅꯥꯅꯣꯅꯦ, ꯈꯪꯉꯤꯅꯦ"꯫ ꯅꯨꯄꯥꯗꯨꯅ ꯃꯥꯏ ꯂꯩꯊꯣꯔꯛꯂꯒ, "ꯑꯩꯔꯣ, ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯦ"꯫ ꯂꯩꯄꯥꯛꯂꯩꯅ, "ꯑꯗꯨꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ? ꯑꯍꯤꯡꯗꯒ ꯑꯣꯏꯔꯕꯗꯤ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯅꯤ꯫ ꯍꯪꯆꯤꯠ ꯂꯥꯡꯕꯕꯨ ꯑꯗꯨꯃꯥꯏꯅ ꯅꯈꯣꯡ ꯂꯣꯏꯅ ꯊꯥꯡꯀꯠꯂꯒ ꯅꯈꯨꯠ ꯑꯅꯤꯗꯨꯅ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯂꯪꯅꯕ꯭ꯔꯕ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯑꯩꯁꯦ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯍꯩ ꯑꯁꯦ ꯍꯩꯇꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯇꯝꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯜꯂꯕꯗꯤ ꯀꯝꯗꯧꯕ? ꯇꯥꯁꯤꯟꯗꯅꯕ ꯍꯣꯠꯅꯔꯗꯤ ꯍꯩꯕꯗꯨ ꯊꯨꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯇꯧꯔꯤꯗꯣ꯫ ꯄꯨꯈ꯭ꯔꯤꯗ ꯇꯧꯔꯗꯤ ꯌꯥꯝ ꯊꯨꯅ ꯍꯩꯔꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯇꯩ ꯂꯝꯄꯥꯛ ꯄꯨꯝꯕꯗ ꯇꯧꯔꯗꯤ ꯊꯧꯁꯥ ꯋꯥꯁꯥꯔꯣꯏ꯫ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ"꯫ ꯂꯩꯄꯥꯛꯂꯩꯅ ꯋꯥ ꯃꯈꯥ ꯇꯥꯗꯕꯤꯗ ꯃꯥꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯨꯈ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯄꯦꯔꯨꯛ ꯑꯗꯨ ꯆꯥꯝꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯊꯣꯠꯂꯕꯤ ꯂꯩꯄꯥꯛꯂꯩꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯩꯕ ꯃꯇꯝꯗ ꯃꯃꯥꯏ ꯑꯗꯨ ꯊꯛꯂꯗꯨꯅ ꯃꯃꯤꯠ ꯆꯨꯝꯅ ꯄꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯇꯅꯧꯔꯕꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯄꯥꯈꯪ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯒꯤ ꯈ꯭ꯋꯥꯡꯆꯦꯠꯀꯤ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯈꯟꯖꯤꯜꯂꯝꯃꯤ꯫ ꯂꯩꯄꯥꯛꯂꯩ ꯏꯀꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯏꯁꯤꯡ ꯑꯣꯏꯅ ꯁꯣꯛꯇꯨꯅ ꯃꯔꯨꯝ ꯑꯃꯗ ꯄꯦꯔꯨꯛ ꯑꯗꯨ ꯑꯣꯏꯅ ꯆꯥꯝꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯄꯥꯛꯂꯩ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯌꯥꯏꯅꯦ꯫ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯑꯩꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯇꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈꯤ꯫ ꯃꯒꯨꯟ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯒꯨꯝꯁꯨ ꯇꯧꯍꯜꯂꯤ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯥꯔꯣꯏ ꯁꯪꯕꯥꯅꯕꯤ ꯑꯃꯁꯨꯡ ꯂꯩꯁꯤꯗꯨ ꯐꯤ ꯁꯨꯒꯗꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯄꯥꯛꯂꯩꯅ ꯃꯪꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯩꯄꯥꯛꯂꯩꯅ ꯈꯪꯂꯗꯨꯅ ꯂꯥꯎꯔꯒ, "ꯍꯤꯡꯆꯥꯕꯤꯖꯥ, ꯈꯪꯉꯤꯅꯦ! ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯀꯅꯥꯒꯤ ꯋꯥꯈꯜꯅꯣ ꯁꯛ ꯐꯖꯕꯤ ꯅꯇꯣꯝꯇ ꯃꯣꯃꯣꯟꯒ ꯅꯣꯛꯇꯅ ꯂꯩꯔꯝꯃꯤꯗꯨꯕꯣ"꯫ ꯂꯩꯄꯥꯛꯂꯩꯅ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯠꯂꯨꯔꯒ ꯄꯦꯔꯨꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯩꯖꯤꯜꯂꯒ, "ꯈꯪꯗꯦ, ꯂꯝꯂꯥꯟꯕ ꯁꯛꯈꯪꯗꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯃꯤꯡꯁꯨ ꯈꯪꯗꯦ, ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯁꯛ ꯈꯛꯇꯅꯤ ꯑꯩꯅ ꯎꯍꯧꯕ"꯫ ꯂꯩꯁꯤ ꯂꯩꯄꯥꯛꯂꯩꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯈꯗꯥꯡ ꯑꯗꯨ ꯊꯝꯂꯒ, "ꯏꯁ, ꯃꯁꯥ ꯇꯥꯛꯇꯅ ꯀꯣꯏꯕꯒꯤ ꯋꯥꯐꯝꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯑꯩꯈꯣꯏꯗ ꯇꯥꯛꯇ ꯇꯥꯛꯑꯣ, ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯃꯈꯛꯄꯨ ꯏꯇꯥ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯕꯤꯗ ꯌꯥꯗꯕ ꯍꯧꯅꯗꯦꯗ꯫ ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯐꯥꯔꯒ ꯂꯧꯕ ꯍꯥꯏꯕꯗꯨꯅꯤꯗꯅ"꯫ ꯂꯩꯄꯥꯛꯂꯩ ꯅꯣꯛꯂꯒ, "ꯅꯨꯄꯥ ꯐꯥꯕꯕ? ꯑꯩꯗꯤꯅꯦ ꯁꯔꯪꯗꯒ ꯂꯩꯕ ꯉꯝꯖꯈꯤꯔꯣꯏꯀꯣ, ꯑꯁꯥ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯆꯔꯤꯕꯅꯤ"꯫ ꯁꯪꯕꯥꯅꯕꯤꯅ, "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯤꯍꯣꯝ ꯆꯥꯕ ꯆꯠꯂꯨꯁꯦ꯫ ꯇꯥꯃꯅꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯀꯤꯍꯣꯝꯗꯣ ꯃꯨꯜꯂ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯅꯍꯧꯕꯅꯤ"꯫ ꯂꯩꯄꯥꯛꯂꯩ ꯃꯥꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯀꯤꯍꯣꯝ ꯌꯥꯝꯅ ꯄꯥꯝꯖꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯃꯅꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯨꯊꯣꯔꯛꯄ ꯀꯤꯍꯣꯝꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯦꯜꯂꯝꯃꯤ꯫ ꯃꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯆꯠꯊꯣꯛꯎꯔꯁꯤꯔꯥ? ꯍꯣꯔꯦꯟ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯆꯥꯅꯕ ꯑꯝꯇ ꯐꯪꯍꯧꯔꯔꯣꯏ, ꯃꯤꯅ ꯂꯣꯏ ꯂꯩꯊꯣꯛꯈ꯭ꯔꯗꯤ"꯫ "ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯍꯦ꯫ ꯁꯪꯕꯥꯅꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯐꯤꯔꯣꯜ ꯇꯨꯕꯒꯤ ꯐꯤꯖꯣꯜ ꯂꯩꯕ ꯆꯠꯂꯨꯗꯣꯏꯅꯤ꯫ ꯑꯗꯨꯅꯅꯦ ꯁꯪꯉꯔꯣꯏ"꯫ "ꯍꯣꯏ ꯕꯦꯝꯃ, ꯀꯩꯁꯨ ꯋꯥꯔꯨꯅꯨ꯫ ꯑꯩꯅ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯒ ꯇꯥꯃꯅꯤꯒꯤ ꯅꯥꯀꯣꯡꯗꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯀꯤꯍꯣꯝ ꯈꯥꯛꯑꯝꯃꯣꯅ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯃꯥꯗꯤ ꯅꯪꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤꯅ ꯁꯣꯏꯗꯅ ꯈꯥꯛꯑꯝꯒꯅꯤꯌꯦ"꯫ "ꯑꯁ, ꯅꯣꯏꯁꯤꯗꯤꯕ! ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯕꯨ ꯆꯣꯞꯍꯟꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯦ, ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯔꯜ ꯆꯥꯊꯣꯛꯄꯗꯣ ꯇꯜꯂꯦ꯫ ꯇꯁꯦꯡꯅ
ꯃꯉꯣꯟꯗ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯈꯥꯏꯅꯕꯒꯤ ꯋꯥꯅꯤ ꯂꯩꯁꯤ ꯂꯩꯕꯥꯛ ꯂꯩꯒꯤ ꯂꯦꯡꯖꯨꯝꯗ ꯊꯛ ꯊꯦꯡꯖꯤꯜꯂꯒ ꯑꯣꯏ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯖꯔꯝꯗꯦꯀꯣ ꯑꯩꯅ ꯏꯅꯦ ꯇꯝꯐꯥꯗꯅꯦ 3ꯗꯤ ꯈꯥꯛꯑꯝꯃꯣꯅ ꯁꯦꯜ ꯄꯤꯁꯜꯂꯝꯂꯕꯅꯤ ꯁꯪꯕꯥꯅꯕꯤ ꯏꯁꯤꯡ ꯁꯣꯛꯂꯕ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯒ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ ꯑꯩꯈꯣꯏ ꯊꯦꯡꯈ꯭ꯔꯦ ꯆꯪꯉꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯨꯝ ꯑꯗꯨ ꯆꯝꯇꯛ ꯀꯦꯔꯒ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯆꯤꯜꯂꯒ ꯀꯤꯍꯣꯝ ꯆꯥꯐꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯑꯗꯨ ꯀꯤꯍꯣꯝ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯄꯥꯛ ꯂꯩꯈꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯁꯦꯝꯖꯤꯜꯂꯒ ꯌꯥꯝꯅ ꯂꯦꯝꯅ ꯂꯩꯈꯤꯔꯝꯃꯤ ꯑꯍꯨꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯁꯪꯕꯥꯅꯕꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯥꯃꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯀꯥꯎꯅꯤꯀꯣ ꯃꯅꯤ ꯂꯩꯄꯥꯛ ꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯥꯎꯔꯣꯏꯗ ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯃꯈꯣꯏꯁꯤꯡꯒꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯄꯤꯊꯣꯛꯈꯤꯒꯦ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯂꯥꯛꯄꯅꯦ ꯑꯍꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯣ ꯍꯥꯟꯅ ꯇꯧꯋꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯖꯒꯦ ꯇꯥꯃꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯃꯅꯤꯅ ꯐꯖꯔꯕ ꯀꯤꯍꯣꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯍꯣꯝ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯌꯥ ꯇꯥꯃꯅꯤ ꯅꯪꯗꯤ ꯀꯤꯍꯣꯝ ꯈꯥꯏꯕ ꯌꯥꯝ ꯍꯩꯅ ꯃꯅꯤꯅ ꯅꯣꯛꯂꯒ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯏꯃꯥꯅ ꯀꯤꯍꯣꯝ ꯊꯥꯐꯝꯗ ꯊꯕꯛ ꯁꯨꯍꯜꯂꯛꯑꯒꯕꯨ ꯀꯔꯤꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ ꯍꯪꯉꯤꯕ ꯅꯈꯣꯏꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯂꯩꯁꯤ ꯅꯣꯛꯂꯒ ꯑꯁ ꯆꯣꯞꯄꯤꯍꯦ ꯃꯅꯤ ꯀꯤꯍꯣꯝ ꯑꯗꯨ ꯈꯥꯏꯕ ꯂꯣꯏꯔꯗꯨꯅ ꯁꯦꯡꯇꯣꯛꯂꯕ ꯂꯥ ꯑꯃꯗ ꯐꯖꯅ ꯍꯥꯞꯂꯒ ꯁꯦ ꯆꯥꯔꯣ ꯑꯩꯅ ꯍꯥꯎꯅꯕꯅꯦꯅꯅꯦ ꯃꯤꯇ꯭ꯔꯪꯒ ꯇꯧꯁꯜꯂꯛꯑꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯁꯜꯂꯝꯂꯒ ꯃꯥꯒꯤ ꯀꯤꯍꯣꯝ ꯌꯣꯟꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤꯗꯨꯅ ꯊꯕꯛ ꯇꯧꯕ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯤꯍꯣꯝ ꯑꯗꯨ ꯆꯥꯔꯝꯃꯤ ꯂꯩꯁꯤꯅ ꯑꯁ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯇꯥꯃꯅꯤꯒꯤ ꯀꯤꯍꯣꯝꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯔꯤꯁꯦ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯇ꯭ꯔꯪꯒ ꯇꯧꯔꯝꯃꯖꯥꯠꯂꯕ ꯁꯪꯕꯥꯅꯕꯤꯅ ꯑꯣ ꯃꯥꯅ ꯍꯥꯎꯍꯟꯕ ꯅꯠꯇꯦꯌꯦ ꯃꯥꯒꯤ ꯀꯤꯍꯣꯝ ꯊꯥꯐꯝꯁꯦ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯦꯟꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯅꯅꯤ ꯁꯣꯝꯗ ꯃꯅꯤꯅ ꯃꯤꯒꯤ ꯄꯣꯠꯆꯩ ꯇꯝꯅ ꯇꯝꯅ ꯂꯩꯄꯥꯛ ꯂꯩꯅ ꯅꯣꯛꯅ ꯅꯣꯛꯅ ꯀꯤꯍꯣꯝ ꯆꯥꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯄꯥꯈꯪ ꯑꯗꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯄꯥꯛ ꯂꯩꯅ ꯂꯩꯁꯤ ꯇꯨ ꯑꯥꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯁꯪꯕꯥꯅꯕꯤ ꯑꯃꯁꯨꯡ ꯂꯩꯁꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯠ ꯌꯦꯡꯊꯣꯛꯏ ꯑꯗꯨꯒ ꯑꯁ ꯅꯪꯁꯨ ꯉꯁꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯤ ꯃꯁꯛ ꯌꯦꯡꯕꯕꯨ ꯃꯇꯨꯡ ꯍꯥꯟꯅ ꯌꯦꯡꯍꯜꯂꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯑꯁ ꯑꯩꯁꯨ ꯅꯪꯍꯧꯗ ꯇꯧꯕꯅꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯅꯪꯍꯧꯗꯕꯅꯤ ꯑꯗꯣ ꯃꯥꯡ ꯎꯍꯧꯗ꯭ꯔꯕꯁꯨ ꯃꯇꯨꯡ ꯇꯃꯛ ꯎꯍꯧꯔꯕꯁꯨ ꯄꯪꯅꯣꯞꯇꯤ ꯅꯣꯞꯇꯕ ꯃꯥꯜꯂꯤꯗ ꯃꯅꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯍꯣ ꯂꯩꯁꯥꯕꯤꯁꯥ ꯀꯤꯍꯣꯝ ꯌꯥꯔꯕꯣ ꯌꯥꯔꯅꯤꯌꯦ ꯇꯥꯃꯅꯤ ꯂꯥꯛꯑꯣ ꯁꯦꯜ ꯄꯨꯊꯣꯛꯎꯔꯁꯤ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯁꯜꯂꯛꯏ ꯊꯦꯡꯉꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯩꯁꯤꯅ ꯇꯥꯃꯅꯤ ꯑꯩꯈꯣꯏꯒꯤꯗꯣ ꯀꯌꯥ ꯇꯥꯔꯒꯦ ꯅꯈꯣꯏꯗꯕꯨ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯁꯪꯕꯥꯅꯕꯤꯅ ꯇꯥꯃꯅꯤꯗꯤ ꯀꯔꯤ ꯇꯣꯡꯗꯣꯏꯕ ꯑꯩꯈꯣꯏꯅ ꯀꯤꯍꯣꯝ ꯆꯥꯕ ꯈꯨꯗꯤꯡ ꯁꯦꯜ ꯁꯨꯡꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯥꯕ ꯂꯥꯛꯀꯗꯕ ꯏꯀꯥꯏꯔꯦꯀꯣ ꯃꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯈꯣꯏꯕꯨ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯈꯟꯕꯒꯤꯅꯤ ꯅꯣꯡꯃꯗ ꯀꯤꯍꯣꯝ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤꯁꯤꯗꯤ ꯑꯗꯨꯅ ꯅꯈꯣꯏꯗ 3-4 ꯈꯛ ꯄꯤꯖꯊꯣꯛꯄꯗ ꯁꯦꯜ ꯀꯩꯁꯨ ꯃꯥꯡꯒꯗꯕ ꯑꯣꯏꯗꯦꯀꯣ ꯅꯨꯡꯁꯤꯗꯅꯅꯦ ꯁꯦꯜ ꯂꯧꯗ꯭ꯔꯤꯅꯤ ꯑꯗꯨꯕꯨ ꯃꯅꯤꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯕꯥꯛ ꯂꯩꯅ ꯀꯤꯍꯣꯝ 4 ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯅꯤꯒꯤ ꯃꯈꯨꯠꯇ ꯅꯝꯗꯨꯅ ꯄꯤꯁꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯩꯁꯤ ꯀꯤꯔꯨꯞ ꯃꯅꯤꯗ ꯌꯦꯡꯂꯒ ꯇꯥꯃꯅꯤ ꯃꯁꯦ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯅꯤ ꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯄꯥꯛ ꯂꯩꯅ ꯄꯤꯔꯝꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯒ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯀꯗꯧꯔꯤꯕ 5ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯂꯥꯛꯄꯒꯤ ꯀꯣꯅꯨꯡꯗ ꯂꯤꯂꯥ ꯑꯃ ꯁꯔꯨꯛ ꯌꯥꯅꯅꯕ ꯃꯤꯑꯣꯏ ꯈꯔ ꯈꯟꯖꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯌꯥꯎꯕꯤꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯂꯤꯂꯥꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤꯌꯦ
ꯄꯥꯎꯗ ꯇꯥꯕꯗ ꯂꯩꯕꯥꯛ ꯂꯩ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤꯁꯨ ꯂꯤꯂꯥ ꯀꯨꯝꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄꯅꯤ ꯃꯃꯥ ꯇꯝꯐꯥꯅ ꯏꯪꯈꯣꯜꯗꯒꯤ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯈꯔ ꯍꯦꯛꯂꯒ ꯃꯥꯡꯒꯣꯜꯗ ꯊꯝꯂꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯂꯩꯕꯥꯛ ꯂꯩ ꯑꯗꯨ ꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯆꯟꯗꯟꯒ ꯊꯤꯜꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯈꯪꯂꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯏꯃꯥ ꯑꯩ ꯂꯤꯂꯥ ꯀꯨꯝꯕ ꯌꯥꯎꯅꯕ ꯇꯝꯕꯤ ꯁꯥꯟꯅꯔꯤꯅꯤ ꯍꯔꯦ ꯍꯔꯦ ꯅꯪ ꯁꯤꯗꯤ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯤꯒꯤ ꯂꯤꯂꯥ ꯀꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯥꯏꯅꯒ ꯇꯝꯂꯒ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯂꯤꯂꯥ ꯀꯨꯝꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯨꯗꯤꯡꯃꯛ ꯍꯩꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯍꯧꯖꯤꯛꯇ ꯂꯥꯎꯊꯣꯛꯂꯝꯕ ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯒꯦ ꯁꯤꯅꯤꯅꯦ ꯌꯥꯎꯗꯣꯏꯅꯤ ꯏꯃꯥ ꯃꯤ ꯑꯍꯩꯕ ꯅꯠꯇꯦ ꯈꯟꯗꯣꯏꯁꯦ ꯂꯤꯂꯥ ꯑꯅꯧꯕ ꯑꯃ ꯀꯨꯝꯅꯕ ꯃꯤ ꯊꯤꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯣꯠꯅꯔꯗꯤ ꯉꯝꯅꯤ ꯀꯩꯅꯣ ꯅꯨꯃꯤꯠꯁꯨ 10ꯅꯤ ꯋꯥꯠꯂꯤꯁꯤꯕꯨ ꯇꯝꯐꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯃꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯆꯥꯒꯤ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯂꯩ ꯃꯄꯥꯜꯒ ꯊꯣꯛꯇꯕꯤꯗ ꯃꯥꯒꯤ ꯊꯣꯛꯄ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯎꯖꯥꯎꯁꯤꯡ ꯑꯗꯨꯒ ꯂꯤꯂꯥ ꯀꯨꯝꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯇꯝꯖꯔꯝꯃꯤ ꯑꯃꯗꯤ ꯍꯣꯠꯅꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯍꯩꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯕꯗ ꯃꯃꯥ ꯇꯝꯐꯥꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯆꯠꯂꯝꯗꯥꯏꯒꯤ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯏꯃꯥ ꯄꯥꯕꯨꯡ ꯂꯥꯛꯑꯕ ꯃꯇꯝꯗ ꯑꯩꯒꯤ ꯉꯥ ꯍꯥꯞꯅꯕ ꯇꯨꯡꯒꯣꯜꯗ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯀꯥꯎꯔꯣꯏꯗ ꯇꯨ ꯑꯥꯗ ꯁꯟ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯃꯁꯤꯗ ꯍꯦꯛꯇ ꯇꯣꯡꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯊꯦꯡꯗꯕꯤꯗ ꯍꯜꯂꯛꯎꯀꯣ ꯂꯩꯕꯥꯛ ꯂꯩ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯇꯣꯡꯈꯠꯂꯕ ꯃꯇꯨꯡꯗ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯨꯂꯥꯛꯄ ꯂꯩꯆꯨꯜꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯑꯍꯜ ꯑꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯊꯣꯛꯂꯝꯂꯒ ꯆꯪꯂꯛꯂꯝꯃꯤ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯄꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯏꯄꯨ ꯑꯣ ꯇꯨ ꯑꯁꯤꯗ ꯌꯥꯝꯅ ꯑꯈꯨꯕ ꯃꯈꯜꯒꯤ ꯊꯣꯡ ꯑꯁꯦ ꯑꯁꯤꯗ ꯆꯪꯉꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯉꯁꯥꯏꯅ ꯂꯥꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯧꯒꯗꯧꯔꯤꯕꯅꯤ ꯂꯩꯕꯥꯛ ꯂꯩ ꯑꯍꯜ ꯑꯗꯨꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯂꯒ ꯇꯥꯛꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯏꯃꯝ ꯃꯝꯃꯤ ꯑꯍꯥꯟꯕ ꯆꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯣꯛꯂꯒ ꯃꯍꯩ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯩꯄꯥꯛ ꯂꯩ ꯍꯔꯥꯎꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯉꯥꯛꯄ ꯑꯃꯅ ꯊꯤꯡꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯅꯍꯥꯛ ꯄꯨꯈ꯭ꯔꯤꯗ ꯍꯦꯂꯣꯏ ꯁꯥꯔꯝꯕꯗꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯂꯩꯕꯥꯛ ꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯣꯡ ꯁꯥꯔꯝꯕꯗꯨꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ ꯏꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯔꯦ ꯉꯁꯤꯗꯤ ꯅꯍꯥꯛꯁꯨ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯨ ꯑꯁꯤꯗ ꯅꯨꯄꯤ ꯄꯔꯦꯡ ꯂꯦꯞꯅꯔꯤꯕꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯁꯨ ꯂꯦꯞꯄ ꯌꯥꯎꯔꯨꯔꯣ ꯃꯊꯪ ꯀꯧꯁꯤꯜꯂꯛꯑꯒ ꯂꯤꯂꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯝꯕꯗ ꯍꯩꯒꯗꯕ ꯃꯤꯁꯛ ꯑꯗꯣ ꯈꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯈꯜꯂꯣꯏꯗ ꯁꯨꯝ ꯌꯥꯎꯕ ꯂꯥꯛꯏꯅꯤ ꯑꯍꯩꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯊꯧꯔꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯍꯩꯖꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯧꯔꯝ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯩꯅ ꯊꯥꯖꯕꯁꯨ ꯄꯤꯔꯤ ꯂꯩꯕꯥꯛ ꯂꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯂꯦꯞꯅꯔꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯥꯁꯨ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝ ꯑꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯉꯥꯏꯍꯥꯛ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯊꯕꯗ ꯉꯥꯏꯔꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯩꯃꯥ ꯂꯩꯕꯥꯛ ꯂꯩ ꯅꯠꯇ꯭ꯔꯣ ꯂꯩꯕꯥꯛ ꯂꯩꯅ ꯑꯌꯥ ꯅꯪꯁꯨ ꯁꯤ ꯌꯥꯎꯅꯤ ꯍꯥꯏꯕ ꯅꯍꯥꯟ ꯃꯈꯩ ꯈꯪꯉꯝꯃꯗꯤ ꯉꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕꯅꯤ ꯂꯩꯁꯤꯅ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯖꯅꯤ ꯅꯪꯁꯨ ꯃꯄꯥ ꯁꯨꯡꯊꯣꯛ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯅꯪ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯂꯩꯄꯥꯛ ꯂꯩꯅ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯂꯤꯂꯥꯒꯨꯝꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯅ ꯍꯟꯗꯛ ꯃꯇꯥꯡ ꯑꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯀꯟꯅ ꯍꯣꯠꯅꯔꯨꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯁꯪꯗ꯭ꯔꯤ ꯏꯁ ꯃꯤ ꯃꯆꯥꯗꯤ ꯍꯣꯔꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯟꯈ꯭ꯔꯅꯤꯀꯣ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯅꯪꯁꯤꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯊꯣꯉꯥꯛꯄ ꯃꯅꯥꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯤ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ ꯑꯣ ꯑꯅꯤꯁꯨꯕ ꯊꯣꯉꯥꯛꯄ ꯃꯁꯛ ꯐꯖꯕꯗꯨꯔꯥ ꯑꯩꯅꯁꯨ ꯅꯍꯥꯟꯃꯨꯛ ꯇꯨꯡꯗ ꯈꯔ ꯎꯍꯧꯕꯗꯣ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯤꯅꯦ ꯑꯗꯨꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯅ ꯑꯩꯗꯤ ꯄꯨꯡꯉꯥꯎꯗꯨ ꯉꯥꯎꯔꯨꯔꯦ
ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯣꯏꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯂꯩꯄꯥꯛꯂꯩꯒꯤ ꯃꯇꯥꯡꯁꯨ ꯌꯧꯔꯛꯂꯗꯨꯅ ꯀꯧꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯣꯠꯅꯖꯈꯤꯕ ꯄꯨꯝꯅꯃꯛ ꯑꯍꯩꯕ ꯄꯨꯝꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯔꯗꯨꯅ ꯂꯩꯁꯤ ꯑꯃꯗꯤ ꯂꯩꯄꯥꯛꯂꯩ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛ ꯁꯟꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯟꯒꯥꯔꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯂꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯣꯅꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛ ꯇꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯐꯠ ꯂꯩꯊꯣꯛꯅꯔꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯎꯍꯧꯔꯗꯨꯅ "ꯏꯁ ꯌꯥꯗꯦꯀꯣ, ꯂꯣꯟꯅ ꯂꯣꯟꯅꯒ ꯌꯦꯡꯅꯩꯀꯣ, ꯍꯦ ꯁꯨꯝ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯇꯧꯕꯅꯤ, ꯋꯥꯈꯜꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯒꯅꯨꯀꯣ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯕꯥꯛꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯟꯃꯤ ꯑꯃꯈꯛ ꯂꯥꯛꯇꯨꯅ ꯂꯤꯂꯥ ꯑꯗꯨ ꯀꯨꯝꯕꯒꯤ ꯑꯌꯥꯕ ꯐꯪꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯈꯟꯖꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯁꯤ ꯑꯃꯁꯨꯡ ꯁꯪꯕꯥꯅꯕꯤ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯤ ꯍꯔꯥꯎꯅ "ꯂꯩꯄꯥꯛꯂꯩ, ꯅꯪꯁꯨ ꯄꯥꯎꯗꯣ ꯍꯥꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯈꯜꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯨꯝꯕ ꯐꯪꯒꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯅꯣꯏꯒꯤ ꯍꯔꯥꯎꯕꯗꯣ ꯀꯣꯟꯅ ꯍꯔꯥꯎꯔꯣ, ꯆꯥꯕꯤ ꯊꯛꯄꯤꯒꯤ ꯊꯧꯔꯝ ꯇꯧꯔꯁꯤ, ꯁꯤꯡꯖꯨ ꯑꯝꯇ ꯍꯥꯟꯅ ꯆꯥꯈꯤꯁꯤ." ꯂꯩꯁꯤꯅ "ꯍꯔꯥꯎꯕꯅ ꯆꯥꯕꯒ ꯑꯝꯇ ꯆꯪꯗ꯭ꯔꯄꯣꯠꯅꯤꯗ. ꯑꯩꯅ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯣ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯎꯔꯝꯂꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯪꯂꯝꯒꯗꯕꯅꯤ." "ꯑꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯟꯖ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ. ꯑꯩꯅ ꯂꯤꯂꯥ ꯀꯨꯝꯂꯗꯤ ꯃꯥ ꯁꯤꯅꯤꯌꯦ, ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯄꯨꯟꯕꯗꯣ." ꯂꯩꯄꯥꯛꯂꯩꯅ "ꯍꯣ ꯃꯄꯨꯔꯣꯏꯕ ꯅꯤꯡꯗꯧꯕꯤ ꯏꯇꯥꯅꯤ, ꯏꯟꯒꯗꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯂꯩꯁꯥꯔꯤꯉꯩ ꯀꯥ ꯍꯦꯟꯖꯤꯟꯕꯗꯤ ꯇꯧꯒꯅꯨꯀꯣ. ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃ ꯎꯈꯤꯕꯗ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯝꯕ ꯃꯇꯝꯗ ꯅꯪ ꯊꯃꯣꯏ ꯀꯥꯏꯖꯅꯤꯀꯣ." "ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯝꯅ ꯄꯪꯕꯗꯤ ꯅꯠꯇꯦꯗ." ꯇꯝꯐꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ "ꯍꯩꯃ, ꯏꯆꯥꯈꯣꯏꯁꯨ ꯌꯥꯎꯔꯛꯑꯝꯃꯤꯗꯅ. ꯏꯃꯥꯅ ꯉꯁꯤꯗꯤ ꯍꯥꯎꯅ ꯎꯇꯤ ꯊꯣꯡꯗꯣꯛꯄꯅꯤ. ꯑꯗꯨꯒꯅꯦ, ꯅꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ." ꯂꯩꯁꯤ ꯅꯣꯛꯂꯒ "ꯑꯁ, ꯏꯃꯥꯒꯤ ꯎꯇꯤ ꯑꯁꯪꯕꯗꯣ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯄꯥꯝꯖꯅ ꯆꯥꯈꯤꯕꯅꯤ. ꯆꯥꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯏꯃꯥꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯤꯠꯁꯤꯗ ꯁꯪ ꯎꯔꯦ. ꯉꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕꯗ ꯐꯖꯅ ꯆꯥꯁꯤꯜꯂꯒ ꯎꯏꯕ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯂꯤꯂꯥ ꯀꯨꯝꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯈꯨꯂꯥꯛꯄ ꯂꯩꯆꯤꯜꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯂꯩꯁꯤ ꯑꯃꯁꯨꯡ ꯂꯩꯄꯥꯛꯂꯩ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯒꯤ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ 14 ꯈꯛꯇꯃꯛ ꯈꯜꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤ ꯇꯞꯅ ꯅꯥꯔꯣꯟꯗ "ꯂꯩꯄꯥꯛꯂꯩ, ꯇꯨ, ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯥꯡ ꯑꯣꯏꯔꯞꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯁꯤ ꯎꯕ꯭ꯔꯥ? ꯑꯁꯤ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯄꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕꯣ." ꯂꯩꯄꯥꯛꯂꯩ ꯂꯩꯁꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ "ꯃꯁꯤꯗꯤꯕ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯑꯣꯏ ꯍꯦꯛ ꯇꯧꯔꯗꯅ." ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯂꯩꯆꯤꯜ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯩ ꯍꯧꯒꯠꯇꯨꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯂꯩꯆꯤꯜꯅ ꯃꯅꯥꯏ ꯑꯃꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯌꯦꯟꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯔꯕꯗ ꯂꯩꯆꯤꯜꯅ "ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯐꯪꯂꯕꯅꯤꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ humjꯤꯜꯂꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨ humjꯤꯟꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩ ꯌꯥꯎꯔꯝꯃꯤ, ꯈꯔ ꯑꯃꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯩ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯁꯤꯒꯤ ꯑꯃꯨꯕ ꯃꯆꯨ ꯑꯗꯨꯒ ꯂꯩꯄꯥꯛꯂꯩꯒꯤꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩ ꯐꯪꯂꯝꯃꯤ꯫ ꯂꯩꯆꯤꯜꯅ ꯃꯈꯥ ꯇꯥꯔꯛꯏ "ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯣꯉꯥꯟꯅ ꯂꯦꯞꯄꯨ, ꯑꯗꯨꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯩ ꯐꯪꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯑꯃ ꯂꯦꯞꯄꯨ." ꯆꯞ ꯃꯥꯟꯅꯅ ꯃꯤ 12 ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯂꯩꯁꯤꯒ ꯂꯩꯄꯥꯛꯂꯩꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯝꯃꯤ꯫ ꯂꯩꯆꯤꯜꯅ "ꯎꯠꯀꯗꯧꯔꯤꯕ ꯂꯤꯂꯥ ꯑꯁꯦ ꯂꯩꯕꯥꯛꯁꯤꯡꯒ ꯆꯥꯡꯗꯝꯅꯒꯗꯕ ꯑꯣꯏꯕꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯀꯥꯡꯕꯨ ꯑꯗꯣ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯉꯥꯡꯕ ꯀꯥꯡꯕꯨ ꯑꯃꯗꯤ ꯑꯃꯨꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯁꯤꯡꯕ ꯑꯍꯩꯕ ꯑꯗꯣ ꯑꯩꯒꯤ ꯂꯤꯂꯥ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯗꯨꯅ ꯂꯩꯄꯥꯛꯀꯤ ꯆꯥꯡꯗꯝꯅꯕ ꯂꯤꯂꯥ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯒꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯂꯤꯂꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯔꯒ ꯍꯌꯦꯡ ꯄꯤꯔꯛꯀꯅꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯣ ꯅꯈꯣꯏꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯤꯖꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯣ꯫ ꯑꯗꯨꯒ ꯊꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯈꯤꯕ ꯂꯤꯂꯥ ꯑꯗꯣ
ꯑꯩꯒꯤ ꯏꯃꯥꯡꯗ ꯁꯥꯟꯅꯍꯟꯒꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯂꯤꯂꯥ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯈꯜꯂꯒ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯌꯥꯎꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯊꯣꯉꯥꯛꯄ ꯄꯥꯈꯪ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯂꯥꯟ ꯑꯗꯣ ꯍꯧꯒꯗꯧꯔꯕꯅꯤ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯍꯣꯠꯅꯔꯣ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯣꯛꯅꯈꯤꯔꯝꯃꯤ ꯂꯩꯁꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛꯂꯩ ꯑꯗꯨ ꯀꯥꯡꯕꯨ ꯑꯃꯗ ꯄꯨꯂꯞ ꯇꯥꯃꯤꯟꯅꯗꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯊꯣꯉꯥꯛꯄ ꯄꯥꯈꯪ ꯑꯗꯨꯅ ꯂꯩꯕꯥꯛꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯧ ꯃꯥꯅꯤ ꯏꯕꯨꯡ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯃꯃꯥꯡꯗꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯀꯥꯏꯔꯤꯔ ꯀꯩꯅꯣ ꯅꯣꯡꯃꯇꯗꯤ ꯁꯨꯀꯧ ꯀꯧꯔꯛꯇꯦ ꯑꯩꯒꯤ ꯃꯤꯡ ꯊꯧꯖꯥꯜ ꯀꯧꯏ ꯍꯌꯦꯡꯈꯩ ꯑꯗꯨꯝ ꯀꯧꯕꯤꯔꯛꯑꯣ ꯂꯤꯂꯥ ꯑꯁꯦ ꯁꯣꯏꯗꯅ ꯅꯪꯒꯤ ꯀꯥꯡꯕꯨꯅ ꯀꯥꯕ ꯑꯣꯏꯔꯁꯅꯨ ꯑꯩꯅ ꯊꯥꯖꯩ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯧꯖꯥꯜ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯂꯩꯁꯤꯗꯤ ꯋꯥ ꯀꯌꯥ ꯏꯉꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛꯂꯩꯅ ꯂꯩꯁꯤꯕꯨ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯃꯟꯗꯕꯗꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯤ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯣꯝꯇ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛꯂꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯂꯩꯁꯤꯁꯨ ꯑꯅꯧꯕ ꯈꯪꯅꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛꯂꯩꯅ ꯆꯪꯁꯤꯜꯂꯒ ꯂꯩꯁꯤ ꯍꯣꯔꯦꯟꯗꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈꯤꯁꯤꯀꯣ ꯂꯩꯁꯤ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯕꯒꯨꯝ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯕꯥꯛꯂꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯤꯂꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯂꯩꯒ ꯂꯩꯁꯤꯒꯗꯤ ꯍꯥꯟꯅꯒꯨꯝ ꯑꯣꯏꯈꯤꯗ꯭ꯔꯦ ꯏꯀꯧ ꯀꯧꯅꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯁꯤ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯅ ꯂꯩꯕꯥꯛꯂꯩꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯈꯨꯖꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯨꯡꯒꯠꯂꯒ ꯁꯥꯎꯅ ꯌꯦꯡꯂꯒ ꯅꯪꯗꯤ ꯈꯨꯂꯥꯛꯄ ꯂꯩꯆꯤꯜꯅꯁꯨ ꯊꯧꯖꯥꯟꯕꯤ ꯑꯩꯗꯤ ꯁꯤꯡꯊꯥꯅꯕꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯁꯛ ꯐꯖꯕꯁꯨ ꯅꯪꯅ ꯍꯦꯟꯕꯅꯤꯅ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝꯁꯨ ꯅꯪꯅ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯀꯨꯏꯅꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯁꯦ ꯀꯥꯏꯍꯟꯒꯗꯧꯔꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯥꯎꯅ ꯈꯨꯖꯤ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯨꯡꯁꯤ ꯍꯩꯇ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯂꯩꯕꯥꯛꯂꯩꯕꯨ ꯅꯨꯡꯁꯤꯗꯕꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯀꯔꯝꯕ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯔꯒ ꯃꯥꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗꯨꯃ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯪꯕꯥꯅꯕꯤ ꯂꯩꯕꯥꯛꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯩꯗꯧꯔꯦ ꯃꯄꯥꯜꯒ ꯏꯊꯣꯛ ꯊꯣꯔꯛꯈꯤꯗ꯭ꯔꯦꯅ ꯌꯥꯗꯗꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯗꯣ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛꯀꯁꯦ ꯆꯥꯕ ꯀꯥꯎꯊꯣꯛꯂꯛꯄꯅꯤꯗ ꯁꯪꯕꯥꯅꯕꯤꯅ ꯑꯗꯣ ꯂꯩꯁꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯀꯧ ꯉꯥꯡꯕꯁꯨ ꯏꯈꯨꯝ ꯈꯨꯝꯈꯤꯗ꯭ꯔꯦ ꯅꯪꯒ ꯄꯨꯜꯂꯒꯅ ꯍꯦꯟꯅ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯀꯜꯂꯛꯄꯒꯤ ꯃꯇꯧꯁꯨ ꯇꯧꯏ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯠꯅꯕꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯂꯩꯕꯥꯛꯂꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯈꯪꯗꯦ ꯁꯪꯕꯥꯅꯕꯤ ꯑꯩꯁꯨ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯃꯥ ꯑꯩ ꯀꯩꯁꯨ ꯁꯥꯎꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯡꯕꯨ ꯇꯣꯉꯥꯟꯅ ꯍꯦꯛ ꯈꯥꯏꯗꯣꯛꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯤꯕꯁꯦ ꯁꯪꯕꯥꯅꯕꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯗꯨꯗꯤ ꯃꯥꯒꯤꯗꯨꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯋꯥꯔꯧꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯍꯥꯏꯗꯤ ꯅꯪꯒ ꯃꯥꯒꯗꯤ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯍꯦꯟꯕꯅꯤꯅ ꯃꯥꯗꯤ ꯂꯩꯍꯧꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈ꯭ꯔꯅꯤ ꯈꯟꯕꯗ ꯀꯜꯂꯛꯏꯅꯦ ꯃꯥꯒꯤꯗꯣ ꯍꯥꯟꯅꯁꯨ ꯑꯩꯒꯤꯗ ꯇꯧꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯒꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯐꯅ ꯀꯨꯏꯅ ꯃꯥ ꯑꯩ ꯀꯧꯅꯈꯤꯗꯦ ꯀꯧꯅꯕꯕꯨ ꯀꯨꯏꯕꯨ ꯀꯨꯏꯗ꯭ꯔꯤ ꯑꯣ ꯃꯔꯛ ꯑꯃ ꯅꯈꯣꯏ ꯑꯅꯤ ꯀꯧꯅꯒꯨꯝ ꯀꯧꯅꯗꯒꯨꯝ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯠꯇꯦ ꯆꯥꯡꯌꯦꯡ ꯆꯥꯡꯗꯝꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯄꯣꯔꯒ ꯑꯃꯅ ꯑꯗꯨꯝ ꯀꯥꯈꯤꯗꯧ ꯂꯩꯔꯦ ꯃꯁꯤꯗ ꯀꯔꯤ ꯋꯥꯔꯧꯐꯝ ꯄꯨꯛ ꯐꯠꯇꯕꯒꯤ ꯋꯥ ꯂꯩꯕ꯭ꯔꯅꯦ ꯍꯣ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗꯤ ꯌꯥꯔꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯅ ꯑꯗꯨꯝ ꯃꯕꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯐꯠꯇꯕꯗꯣ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯂꯩꯕꯥꯛꯂꯦ ꯗꯥꯃꯅꯤꯅ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏ ꯃꯥꯅ ꯅꯪꯕꯨ ꯊꯣꯔꯛꯈꯤꯗꯕ ꯀꯨꯏꯔꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯉꯛꯄꯅꯤ ꯁꯪꯕꯥꯅꯕꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯃꯥꯅ ꯎꯅꯤꯡꯉꯦ ꯍꯥꯏꯔꯒ ꯎꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯣꯏꯒꯗꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯒ ꯎꯅꯧ ꯍꯥꯏꯌꯣ ꯁꯪꯕꯥꯅꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯈꯪꯗ꯭ꯔꯦꯗ
ꯇꯥꯃꯅꯤꯅꯗꯤ ꯅꯪꯕꯨ ꯌꯣꯡꯅ ꯌꯨꯕꯤ ꯄꯥꯝꯖꯕꯒꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯈ꯭ꯔꯕ ꯑꯗꯨꯕꯨ ꯌꯨꯕꯤꯅ ꯍꯥꯛꯅ ꯌꯣꯡ ꯃꯉꯣꯟꯗ ꯁꯤꯟꯅꯧ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯁꯨꯅꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯄꯥꯎ ꯑꯁꯦ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯣ ꯅꯪ ꯐꯅ ꯌꯥꯝꯅ ꯊꯕꯛ ꯆꯤꯜꯂꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯊꯦꯡꯅꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯂꯩꯁꯤ ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯕꯨꯛꯆꯦꯜ ꯄꯤꯛꯃꯟꯈ꯭ꯔꯦꯗ ꯐꯔꯦ ꯅꯪꯅ ꯃꯔꯨꯞꯀꯤ ꯃꯔꯤ ꯑꯁꯤ ꯊꯨꯒꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯐꯝꯗ ꯅꯣꯟꯖꯕꯒꯤ ꯃꯇꯧ ꯎꯠꯂꯔꯣꯏ ꯀꯅꯥꯅ ꯂꯥꯟ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯡꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯪꯕꯥꯅꯕꯤꯅ ꯄꯥꯎ ꯑꯗꯨ ꯃꯅꯤꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯃꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯀꯤꯍꯣꯝ ꯌꯣꯟꯕ ꯑꯩꯉꯣꯟꯗꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯦꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯇꯥꯍꯧꯔꯒꯗꯕ ꯄꯨꯟꯁꯤꯒꯤ ꯆꯥꯛꯇꯨꯅ ꯂꯩꯍꯧꯒꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯖꯍꯧꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯕ ꯑꯝꯇ ꯂꯩꯇꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯏ ꯇꯥꯃꯅꯤ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯂꯩꯕꯥꯛ ꯂꯩꯅ ꯅꯪꯕꯨ ꯀꯤꯍꯣꯝ ꯌꯣꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯔꯛꯇꯕ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯈꯛ ꯂꯩꯕꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯌꯥꯗꯕꯅꯤ ꯃꯅꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯄꯒꯤ ꯋꯥꯅꯤ ꯊꯃꯣꯏꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯜꯂꯣ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯪꯕꯥꯅꯕꯤ ꯃꯅꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯅꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯍꯦ ꯂꯥꯏꯔꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦꯀꯣ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯁꯨ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯎꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯂꯥꯞꯇꯛꯅ ꯂꯩꯁꯤ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯃꯈꯨꯠ ꯅꯥꯝꯃꯗ ꯄꯣꯠꯌꯣꯝ ꯑꯃ ꯌꯣꯝꯂꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝ ꯑꯃꯗꯒꯤ ꯊꯣꯔꯛꯈꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯝꯗꯦ ꯃꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯎꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯈꯨꯂꯥꯛꯄ ꯂꯩꯆꯤꯜꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯤꯂꯥ ꯁꯥꯟꯅꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯊꯧꯖꯥꯜꯅ ꯂꯩꯕꯥꯛꯂꯦ ꯅꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯒꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯌꯦꯡꯕꯗ ꯅꯪꯁꯦ ꯈꯨꯂꯥꯛꯄ ꯂꯩꯆꯤꯜꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯂꯩꯕꯥꯛꯂꯩ ꯅꯣꯛꯂꯒ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯕꯨ ꯐꯔꯤ ꯑꯩꯅ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯁꯤ ꯃꯪꯐꯥꯎꯅꯔꯦꯗꯅ ꯊꯧꯖꯥꯜꯅ ꯅꯈꯣꯏꯒꯤ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯈꯛꯇ ꯉꯥꯏꯔꯦ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯔꯤꯕ꯭ꯔꯅꯤ ꯅꯈꯣꯏꯕꯣ ꯈꯪꯗꯦꯕꯣ ꯑꯩꯗꯤ ꯄꯨꯛ ꯐꯕꯅꯔꯥ ꯀꯩꯁꯨ ꯈꯟꯗꯦ ꯅꯛꯁꯤꯜꯂꯛꯂꯒ ꯍꯦꯟꯅ ꯑꯗꯨꯝ ꯇꯨꯡꯈꯨꯜ ꯇꯥꯅ ꯇꯨꯝꯕ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯤꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯉꯣꯟꯗꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯂꯩꯆꯤꯜꯅ ꯃꯈꯣꯏꯕꯨ ꯂꯩꯀꯣꯜ ꯑꯃꯗ ꯂꯥꯛꯅꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯆꯠꯂꯝꯃꯤ ꯂꯩꯆꯤꯜꯅ ꯉꯁꯤꯗꯤ ꯂꯩꯄꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯥꯟꯅ ꯂꯤꯂꯥ ꯇꯝꯂꯝꯕ ꯃꯐꯝ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯅꯤ ꯉꯁꯤꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯇꯝꯂꯣ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯀꯥꯡꯕꯨ ꯈꯥꯏꯗꯣꯛꯂꯒ ꯂꯤꯂꯥ ꯇꯝꯅꯅꯕꯒꯤꯗꯃꯛ ꯐꯤꯖꯣꯜ ꯁꯦꯝ ꯁꯥꯕ ꯑꯃꯗꯤ ꯀꯦꯕ ꯇꯧꯔꯝꯃꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯖꯔꯕ ꯂꯩ ꯑꯃꯗꯤ ꯅꯤꯡꯊꯤꯔꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯍꯩꯄꯥꯜ ꯂꯩꯄꯥꯜꯅ ꯄꯤꯛ ꯊꯟꯕ ꯑꯣꯏꯔꯝꯃꯤ ꯂꯩꯄꯥꯛꯂꯩ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯂꯩꯁꯤꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯂꯩꯕꯥꯛꯂꯩꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯐꯖꯔꯕ ꯉꯥ ꯑꯃ ꯃꯍꯥꯛ ꯇꯝꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯈꯨꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯃꯤꯔꯣꯟ ꯈꯪꯕ ꯉꯥꯁꯨ ꯌꯣꯛꯄ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯋꯥꯈꯜ ꯑꯗꯨ ꯇꯔꯪ ꯆꯠꯈꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯊꯧꯖꯥꯜꯅ ꯊꯤꯟꯊꯗꯅ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯂꯩꯕꯨ ꯀꯟꯕꯤꯗꯨꯅ ꯀꯪꯐꯥꯜꯗ ꯄꯨꯈꯠꯄꯤꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯩꯕꯥꯛꯂꯩꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯂꯩꯁꯤ 마ꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨꯗꯒꯤ ꯃꯤꯡꯁꯦꯜ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯝꯃꯤ ꯂꯩꯕꯥꯛꯂꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯃꯁꯥ ꯄꯨꯝꯕ
ꯐꯨꯔꯤꯒꯤ ꯐꯨꯔꯤ ꯉꯥꯛꯇꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯍꯪꯒꯣꯏꯅꯗꯨꯅ ꯃꯍꯩ ꯍꯟꯗꯣꯛꯅꯈꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯝꯕ ꯊꯧꯖꯥꯜꯁꯨ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯂꯩꯕꯥꯛꯂꯩ ꯏꯀꯥꯏꯅ ꯀꯞꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄꯅ ꯂꯝꯍꯥꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ? ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯦ ꯀꯔꯤꯒꯤ ꯄꯤꯅꯕꯤꯔꯤꯅꯣ? ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯩꯅꯣ? ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯠ ꯐꯥꯎꯖꯤꯜꯂꯛꯂꯒ, ꯅꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯐꯍꯜꯂꯕꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯏꯁꯣꯔꯅꯤ ꯈꯟꯒꯗ꯭ꯔꯥ? ꯂꯩꯕꯥꯛꯂꯩ ꯃꯅꯤꯗ ꯌꯦꯡꯂꯒ, ꯇꯥꯃꯅꯤ, ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅ ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯣ? ꯃꯅꯤ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯍꯩꯀ꯭ꯔꯨ ꯃꯔꯨ ꯑꯃ ꯂꯧꯊꯣꯔꯛꯂꯒ, ꯁꯦ, ꯃꯁꯤ ꯆꯥꯁꯤꯜꯂꯣ, ꯀꯩꯁꯨ ꯋꯥꯒꯅꯨ, ꯅꯍꯥꯛꯀꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯂꯩꯄꯥꯛꯂꯩꯅ ꯍꯩꯀ꯭ꯔꯨ ꯃꯔꯨ ꯑꯗꯨ ꯂꯧꯔꯒ ꯆꯥꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯃꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯊꯨꯡꯂꯝꯕ ꯑꯃꯨꯕ ꯐꯨꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯤꯠꯆꯪꯒꯨꯝꯅ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯄꯥꯛꯂꯩ ꯍꯔꯥꯎꯅ, ꯇꯥꯃꯅꯤ, ꯇꯨ, ꯂꯣꯏ ꯐꯈ꯭ꯔꯦ, ꯇꯨ ꯌꯦꯡꯉꯨ, ꯐꯨꯔꯤ ꯑꯃꯇ ꯊꯨꯡꯗ꯭ꯔꯦ, ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯅꯇꯥꯔꯣꯏ ꯂꯩꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯂꯣꯏꯅ ꯌꯨꯝ ꯑꯃꯗꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯣꯛꯈꯤꯕ ꯎꯕꯗꯨꯗ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯅꯣ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯤ ꯅꯍꯥꯛꯄꯨ ꯀꯜꯂꯛꯄꯗꯒꯤ ꯃꯥꯡꯍꯟꯅꯕ ꯍꯥꯏꯗꯨꯅ ꯃꯤꯆꯪ ꯍꯩꯕ ꯑꯃꯗꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯗꯨꯅ ꯅꯪꯕꯨ ꯃꯥꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯟꯅ ꯈꯪꯍꯧꯕꯗꯒꯤ ꯃꯤꯆꯪ ꯍꯩꯕꯤ ꯑꯗꯨꯗ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯄꯤꯁꯤꯜꯂꯒ ꯃꯗꯨ ꯐꯅꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯔꯛꯂꯤꯕꯅꯤ꯫ ꯁꯣꯏꯗꯅ ꯅꯍꯥꯛ ꯀꯞꯂꯒ ꯂꯥꯛꯀꯅꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯄꯥꯛꯂꯩ ꯍꯔꯥꯎꯅ ꯃꯅꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ, ꯇꯥꯃꯅꯤ, ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯌꯥꯔꯒꯦ꯫ ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯁꯦꯡꯂꯕ ꯄꯨꯛꯆꯦꯜꯕꯨ ꯑꯩꯅ ꯈꯪꯂꯨꯗꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯧꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ꯫ ꯂꯥꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕꯗꯣ ꯈꯪꯍꯜꯂꯨꯔꯁꯤ꯫ ꯃꯅꯤ ꯍꯔꯥꯎꯅ ꯂꯩꯄꯥꯛꯂꯩꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯀꯤꯖꯗꯨꯅ ꯃꯈꯣꯏꯁꯨ ꯐꯨꯔꯤ ꯊꯨꯡꯒꯅꯤ ꯄꯥꯈꯠꯇꯨꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯝꯗꯦ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯤꯂꯥ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯋꯥꯠꯄꯅ ꯃꯀꯣꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯂꯩꯁꯤꯅ, ꯂꯩꯕꯥꯛꯂꯩꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯥꯒꯤ ꯃꯍꯨꯠꯇꯣ ꯑꯩꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯀꯥꯡꯕꯨ ꯑꯅꯤꯒꯤ ꯂꯩꯁꯥꯕꯤꯗꯣ ꯑꯩꯅ ꯑꯣꯏꯅ ꯁꯥꯔꯒ ꯂꯣꯏꯔꯦ, ꯀꯩꯒꯤ ꯋꯥꯔꯤꯅꯣ? ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎꯅ, ꯍꯣꯏꯅꯦ, ꯂꯩꯕꯥꯛꯂꯩꯒꯤ ꯃꯇꯥꯡꯗ ꯅꯪ ꯑꯃ ꯃꯁꯛ ꯐꯖꯕꯤ ꯂꯩ ꯍꯥꯏꯕꯁꯦ ꯄꯨꯡꯀꯥꯎꯕꯨ ꯍꯦꯛ ꯀꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯁꯨ ꯇꯥꯗꯦ꯫ ꯈꯨꯂꯥꯛꯄꯅ ꯅꯪꯕꯨ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯕ ꯌꯥꯒꯗ꯭ꯔꯅꯦ? ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯪ ꯑꯣꯏꯔꯤꯕ ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯅ ꯀꯅꯥꯅ ꯁꯤꯟꯒꯅꯤ? ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯕꯥꯛꯂꯩꯅ ꯈꯣꯟꯖꯦꯜ ꯍꯧꯅ, ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ, ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯃꯤꯌꯥꯝ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇ ꯐꯨꯔꯤꯅ ꯂꯥꯏꯖꯧꯗꯨꯅ ꯊꯨꯡꯍꯧꯕ ꯂꯩꯕꯥꯛꯂꯩ ꯑꯗꯨ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅꯔꯝꯃꯤ꯫ ꯂꯩꯁꯤ ꯉꯛꯅ, ꯃꯇꯧ ꯀꯔꯝꯅ? ꯃꯇꯝ ꯆꯨꯞꯄꯗ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯄꯅꯤ ꯂꯩꯁꯤ꯫ ꯅꯪ ꯑꯁꯦ ꯌꯥꯝꯅ ꯂꯨꯝꯅ ꯈꯜꯂꯝꯕ ꯃꯔꯨꯞꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯔꯤ ꯑꯗꯣ ꯊꯥꯗꯠꯆꯔꯦ꯫ ꯑꯁꯤ ꯌꯧꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯈꯜꯂꯛꯄ ꯑꯣꯏꯔꯦꯀꯣ ꯈꯜꯂꯨꯕꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯆꯥꯡꯌꯦꯡ ꯑꯃꯗ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯕ ꯊꯣꯛꯂꯕꯅꯤ, ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯗ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯕꯒꯦ? ꯃꯁꯦ ꯇꯥꯏꯕꯪꯒꯤ ꯍꯧꯅꯕꯤ ꯅꯠꯇꯕ꯭ꯔꯥ? ꯂꯩꯁꯤ ꯀꯞꯂꯒ, ꯂꯩꯕꯥꯛꯂꯩ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯪꯕꯨ ꯌꯦꯡꯊꯤꯕ ꯍꯧꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄ ꯂꯩꯆꯤꯜꯅꯁꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯁꯤꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯂꯗꯨꯅ ꯀꯞꯇꯨꯅ ꯊꯋꯥꯏ ꯁꯣꯛꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯆꯤꯜ ꯂꯩꯕꯥꯛꯂꯩꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ, ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯄꯥꯡꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ, ꯅꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯆꯤꯜ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯥꯈꯠꯄ ꯁꯥꯔꯒ ꯂꯩꯕꯥꯛꯂꯩꯒꯤ ꯃꯁꯥ ꯑꯗꯨ ꯌꯦꯡꯂꯒ, ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯂꯩꯕꯥꯛꯂꯩ ꯁꯛ ꯌꯥꯝꯅ ꯀꯥꯛꯅ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯗꯣꯡ ꯀꯔꯤꯁꯨ ꯊꯤꯐꯝ ꯂꯩꯇ꯭ꯔꯦ,
ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯔꯅꯨ, ꯃꯔꯝꯗꯤ ꯑꯩꯒꯤꯗꯃꯛ ꯏꯁꯣꯔꯒꯨꯝ ꯑꯣꯏꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯖꯥꯜ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯌꯥꯖꯔꯦ ꯍꯥꯏꯕꯒꯨꯝ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯄꯥꯛꯂꯩ ꯑꯃꯗꯤ ꯃꯅꯤ ꯍꯔꯥꯎꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯤꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯔꯥꯎꯕꯗꯨ ꯌꯦꯡꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫